ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯂꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯨꯝꯇꯥꯛ ꯀꯩꯇꯥꯛꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯖꯨꯖꯨ꯫ ꯃꯅꯤ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯄꯨꯟꯅ 3 ꯁꯨꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯃꯃꯤꯡ ꯊꯣꯏꯕꯤ ꯀꯧꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯒꯤ ꯃꯃꯤꯡꯅ ꯅꯅꯥꯎ ꯀꯧꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯕꯨꯡ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯅꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯈꯛꯁꯨ ꯂꯩ, ꯃꯃꯤꯡꯅ ꯁꯥꯌꯣꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯥꯌꯣꯜꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯈꯪ ꯑꯣꯏ꯫ ꯃꯇꯩꯃ ꯑꯃꯗꯤ ꯃꯌꯥꯝꯕꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯅꯤꯒꯤ ꯃꯆꯥꯁꯤꯡꯅ ꯄꯨꯡꯀꯣꯛ ꯆꯥꯎꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯃꯥꯕꯨ ꯄꯣꯛꯄꯤꯕ ꯑꯍꯜ ꯑꯅꯤ ꯑꯗꯨꯗꯤ ꯃꯁꯥꯒꯤ ꯑꯅꯥꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯃꯦꯝꯆꯥꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ, ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯁꯦ ꯌꯣꯟꯊꯣꯛꯂꯒ ꯑꯩꯒꯤꯅꯦ ꯑꯥꯒꯤ ꯏꯄꯥꯝꯒ ꯅꯛꯅꯕ ꯃꯐꯝ ꯑꯃꯗꯅꯦ ꯍꯤꯡꯈꯣꯜ ꯂꯩꯗꯨꯅ ꯌꯨꯝ ꯍꯣꯡꯂꯁꯤ꯫ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯑꯩ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯝꯕꯤꯅ ꯃꯔꯣꯜ ꯑꯃꯅꯦ ꯂꯝꯊꯥꯡ ꯆꯥꯗ꯭ꯔꯤꯕ, ꯎꯐꯨꯟꯒꯤ ꯎꯐꯨꯟ ꯉꯥꯛꯇ꯫ ꯏꯆꯥ ꯏꯁꯨꯒꯅꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯦꯗ ꯑꯩꯗꯤ꯫ ꯏꯄꯥꯝꯒꯤ ꯃꯤꯁꯤꯡꯅꯁꯨꯅꯦ ꯑꯩꯁꯦ ꯅꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯂꯩꯕꯗꯒꯤ ꯀꯌꯥ ꯎꯁꯤꯠꯄꯤꯗ꯭ꯔꯦ꯫ ꯆꯥꯎꯈꯠꯇꯕ ꯃꯐꯝꯗ ꯂꯩ ꯍꯥꯏꯗꯨꯅꯅꯦ ꯍꯦꯛ ꯍꯦꯛ ꯀꯔꯦꯝꯅꯩ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯈꯔ ꯆꯥꯎꯈꯠꯄ ꯃꯐꯝ ꯑꯃꯗ ꯌꯨꯝ ꯍꯣꯡꯂꯁꯦ." ꯃꯅꯤꯅ ꯈꯨꯝꯃꯤ, "ꯅꯪꯅ ꯍꯥꯏꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏꯀꯣ? ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯁꯥꯌꯣꯅ ꯀꯝꯗꯧꯍꯧꯕ? ꯃꯥ ꯃꯇꯣꯝꯇ ꯃꯐꯝꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯀꯩꯒꯤ ꯃꯥ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯗꯣꯏꯅꯣ? ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯐꯝꯗ ꯃꯥꯁꯨ ꯄꯨꯔꯒ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ." "ꯁꯥꯌꯣꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯃꯥꯗꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨꯅꯦ ꯌꯥꯝꯅ ꯅꯤꯡꯖꯕꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯑꯔꯣꯏꯕ ꯌꯥꯏꯞ ꯇꯥꯟꯈꯤꯕ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯁꯤ ꯍꯥꯏꯔꯛꯀꯅꯤꯅꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯕ ꯃꯣꯏꯒꯤ ꯁꯨꯝ ꯈꯜꯂꯒ ꯂꯩꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯏꯆꯥ 3ꯁꯤꯒꯤ ꯈꯟꯕꯤꯌꯨ꯫ ꯃꯐꯝꯁꯤꯗꯅꯦ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯏꯆꯥꯁꯤꯡꯁꯦ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯂꯔꯣꯏꯌꯦ." "ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯨ, ꯊꯪꯅꯕ ꯃꯤꯅ ꯇꯥꯔꯒꯅꯦ ꯂꯥꯟꯅ ꯈꯟꯈꯤꯅꯤ." "ꯑꯆꯨꯝꯕ ꯍꯥꯏꯕꯕꯨ ꯀꯩꯒꯤ ꯂꯥꯟꯅ ꯈꯟꯗꯣꯏꯅꯣ? ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯅꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯐꯝꯁꯤꯕꯨ ꯀꯔꯤꯗ ꯂꯧꯈꯠꯅꯤꯡꯉꯥꯏ ꯌꯥꯎꯒꯦ? ꯈꯨꯡꯒꯪꯗ ꯈꯨꯡꯒꯪ ꯑꯇꯥꯛ ꯑꯐꯣꯡ ꯂꯩꯌꯦ." ꯃꯅꯤꯅ, "ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯧꯏꯀꯣ, ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯅꯦ." ꯇꯟꯖꯥꯗꯨꯗ ꯁꯥꯌꯣꯟꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯟꯗꯨꯗ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ, "ꯇꯥꯆꯧ, ꯏꯇꯩꯃ, ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯣ?" ꯃꯅꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯦꯝꯆꯥꯅ ꯑꯣꯏꯅ ꯇꯥꯛꯑꯣꯛꯇꯨꯅ ꯈꯨꯝꯃꯤ, "ꯏꯇꯩꯃꯒꯤ ꯁꯥꯌꯣꯟ, ꯏꯇꯩꯃꯅꯦ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯧꯗꯣꯛꯅꯤꯡꯉꯤ꯫ ꯇꯁꯦꯡꯅ ꯅꯪꯅ ꯅꯆꯥ 3ꯁꯤꯕꯨꯅꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯊꯥꯖꯩ." ꯁꯥꯌꯣꯟꯅ, "ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯇꯩꯃ." "ꯑꯩꯈꯣꯏꯅꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯅꯪꯁꯨ ꯈꯪꯉꯤꯗꯨ ꯃꯉꯥꯏ, ꯂꯝꯕꯤ ꯂꯝꯗꯥꯡꯅꯦ ꯌꯥꯝꯅ ꯆꯥꯗꯦ꯫ ꯂꯝꯕꯤ ꯁꯣꯔꯣꯛ ꯐꯪꯉꯤ ꯎꯐꯨꯟꯒꯤ ꯎꯐꯨꯟ ꯉꯥꯛꯇ, ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯨ ꯅꯠꯇꯦ, ꯈꯨꯗꯣꯡꯆꯥꯕ ꯌꯥꯝꯅ ꯂꯥꯛꯀꯗꯕ ꯃꯐꯝꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯑꯣꯏꯈ꯭ꯔꯦꯗꯣ꯫ ꯍꯧꯖꯤꯛ ꯍꯧꯔꯛꯂꯤꯕ ꯅꯆꯥ 3ꯁꯤꯒꯤ ꯈꯜꯂꯒꯅꯦ ꯑꯩꯈꯣꯏ ꯍꯤꯡꯈꯣꯜꯁꯦ ꯌꯣꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯁꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯅꯦ ꯁꯥꯌꯣꯟ?" ꯁꯥꯌꯣꯟꯗꯨ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯇꯩꯃ, ꯏꯇꯩꯃꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯕ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯏꯇꯩꯃꯒ ꯇꯥꯆꯧꯒ ꯅꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯔꯒ ꯑꯇꯣꯞꯄ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯅꯅꯥꯎꯅ ꯑꯊꯤꯡꯕ ꯑꯝꯇ ꯄꯤꯖꯔꯣꯏ." ꯃꯅꯤꯁꯨ ꯃꯦꯝꯆꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯦꯝꯆꯥ ꯈꯨꯅꯤꯡꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯏꯟꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ, ꯁꯥꯌꯦꯟꯕꯨ ꯊꯦꯝꯃꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯔꯩ ꯃꯅꯤꯅꯁꯨ ꯈꯪꯉꯤ꯫ ꯃꯥꯅ ꯍꯥꯏꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯍꯧꯗꯕꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯉꯨꯔꯨ ꯉꯨꯔꯨ ꯉꯪꯗꯨꯅ ꯂꯩꯕ ꯉꯝꯕꯤꯅꯤ꯫ ꯃꯅꯤꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯥꯌꯣꯟ, ꯅꯪ ꯈꯛꯇ ꯃꯐꯝꯁꯤꯗ ꯊꯝꯂꯝꯕ ꯍꯥꯏꯕꯁꯦ ꯈꯨꯜꯁꯤꯒꯤ ꯃꯤꯌꯥꯝꯅꯅꯦ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯥꯟꯅ ꯂꯧꯈꯤꯅꯤ꯫ ꯅꯪꯅ ꯏꯃꯥ ꯄꯥꯕꯨꯡ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯒꯨꯝꯅꯅꯦ ꯑꯩꯅꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯠꯈꯤꯕ ꯃꯣꯏꯅ ꯆꯠꯈ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ ꯏꯆꯥꯁꯤꯡꯁꯤꯒꯤ ꯈꯟꯗꯕꯁꯨ ꯌꯥꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯅꯪꯒꯤꯁꯨ ꯅꯆꯥꯅꯤꯅꯤ꯫ ꯃꯈꯣꯏꯅ ꯌꯥꯏꯐꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯇꯥꯆꯧ,
ꯑꯩꯁꯨ ꯂꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯃꯐꯝꯁꯤꯗꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯃꯅꯤꯅ ꯑꯗꯣ ꯃꯔꯩ ꯃꯔꯥꯡꯃꯨꯛ ꯇꯧꯔꯅꯨ ꯁꯥꯌꯣꯟ ꯑꯩꯈꯣꯏꯅꯦ ꯍꯤꯡꯈꯣꯜ ꯑꯁꯤ ꯌꯣꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯁꯤꯀꯣ ꯑꯁꯨꯝꯅ ꯃꯌꯥꯝꯕ ꯑꯗꯨꯅꯁꯨ ꯇꯛꯁꯤꯜꯂꯛꯑꯕ ꯑꯗꯨꯗꯗꯤ ꯁꯥꯌꯣꯟꯕ ꯄꯥꯝꯕꯩ ꯂꯩꯔꯝꯗꯦ ꯌꯥꯅꯤꯡꯗ ꯑꯗꯨꯃꯛ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯍꯤꯡꯈꯣꯜ ꯑꯁꯨꯛ ꯆꯥꯎꯕ ꯑꯗꯨ ꯌꯣꯟꯊꯣꯛꯂꯤ ꯑꯗꯨꯒ ꯃꯦꯝꯆꯥꯒꯤ ꯃꯄꯥꯝꯒ ꯅꯛꯅꯕ ꯈꯨꯜ ꯑꯃꯗ ꯍꯤꯡꯈꯣꯜ ꯃꯆꯥ ꯑꯃ ꯂꯩꯗꯨꯅ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯍꯤꯡꯈꯣꯜ ꯑꯆꯧꯕ ꯑꯗꯨ ꯌꯣꯟꯊꯣꯛꯂꯒ ꯂꯝꯃꯆꯥ ꯑꯃꯒ ꯌꯨꯝ ꯃꯆꯥ ꯑꯃꯒ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯁꯦꯟ ꯈꯔ ꯑꯗꯨꯅ ꯃꯦꯝꯆꯥꯅ ꯃꯅꯤꯡꯇꯝꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯈꯨꯠꯇ ꯁꯦꯜ ꯋꯥꯠꯇ꯭ꯔꯦ ꯃꯇꯤꯛ ꯑꯍꯥꯎꯕ ꯆꯥꯊꯣꯛꯂꯝꯃꯤ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯃꯦꯝꯆꯥꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯣꯏꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯇꯝꯅꯔꯤ ꯏꯃꯥ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟꯗꯣ ꯃꯣꯏꯒꯤ ꯄꯣꯠꯐꯝ ꯑꯆꯧꯕ ꯐꯝꯕꯤ ꯕꯣꯕꯣꯛ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯤꯀꯅꯦ ꯅꯨꯡꯁꯤꯅꯩ ꯍꯥꯏꯌꯦ ꯃꯦꯝꯆꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯇꯝꯂꯤꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯊꯥꯗꯣꯏꯒꯤꯅꯦ ꯅꯦꯅꯦꯗꯨꯅ ꯍꯥꯏꯔꯛꯂꯤꯅꯦ ꯉꯁꯥꯏꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯅꯦꯅꯦꯗꯨꯒ ꯂꯩꯔꯤꯛꯀ ꯇꯤꯟꯅꯩ ꯍꯥꯏꯌꯦ ꯑꯗꯨꯒ ꯀꯣ ꯏꯃꯥ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯅꯦꯅꯦꯗꯨꯅꯅꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯅꯣꯏꯒꯤ ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯤꯕ ꯃꯦꯝꯆꯥꯅ ꯊꯣꯏꯕꯤ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯇꯁꯦꯡꯅ ꯅꯪ ꯈꯨꯔꯥꯇꯣꯟꯒ ꯂꯩꯔꯤꯛꯀ ꯅꯨꯡꯁꯤꯅꯩꯀꯣ ꯍꯣꯏ ꯏꯃꯥ ꯃꯣꯏꯅꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯂꯤꯅꯦ ꯃꯦꯝꯆꯥ ꯃꯆꯤꯟꯗ ꯁꯥꯎꯔꯛꯅꯅ ꯁꯣꯜꯂꯤ ꯍꯧꯖꯤꯛ ꯑꯁꯨ ꯌꯥꯝꯅ ꯅꯪꯂꯕ ꯁꯦꯟ ꯄꯥꯏꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯅꯨꯄꯤꯗꯨꯒ ꯁꯪꯒ ꯇꯧꯕ ꯃꯇꯝꯗꯅꯦ ꯈꯪꯅꯤꯗꯅ ꯅꯨꯡꯉꯥꯏꯅꯤ ꯑꯁꯨꯝꯅ ꯇꯛꯁꯤ ꯁꯣꯜꯍꯧꯋꯤ ꯃꯦꯝꯆꯥ ꯅꯨꯃꯤꯗꯥꯡꯗꯣ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯅꯔꯤ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯟꯅꯔꯤ ꯃꯅꯤ ꯐꯃꯨꯡꯗ ꯍꯤꯞꯈ꯭ꯔꯤ ꯃꯦꯝꯆꯥꯅ ꯅꯥꯀꯟꯗꯨꯗ ꯐꯝꯂꯒ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯅꯥꯎ ꯅꯨꯄꯥ ꯁꯛ ꯐꯖꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯀꯌꯥꯝꯅꯅꯦ ꯁꯦꯟ ꯊꯣꯛꯂꯕꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯅꯍꯥꯒꯅꯦ ꯁꯪꯒ ꯇꯧꯕ ꯍꯧꯔꯦꯅꯦ ꯃꯅꯤꯅ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯄꯥꯈꯪꯅ ꯅꯨꯄꯤꯒ ꯁꯪꯒ ꯇꯧꯗꯅ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯑꯩꯒꯨꯝꯕ ꯅꯨꯄꯥꯅ ꯁꯪꯒ ꯇꯧꯕꯗꯣ ꯃꯦꯝꯆꯥꯅ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤ ꯃꯁꯤꯁꯨ ꯃꯍꯥꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗ꯭ꯔꯤꯉꯩ ꯍꯥꯟꯅꯅꯦ ꯍꯤꯡꯈꯣꯜ ꯃꯆꯥ ꯑꯃ ꯂꯩꯁꯤꯟꯕꯒꯤ ꯋꯥꯈꯟꯗꯤ ꯈꯟꯗꯦꯅꯦ ꯁꯥꯌꯣꯟꯒꯤ ꯍꯤꯡꯈꯣꯜ ꯁꯔꯨꯛꯁꯨ ꯌꯥꯎꯅ ꯌꯣꯟꯈ꯭ꯔꯕꯗꯨꯗꯤ ꯑꯗꯨ ꯌꯣꯟꯈꯤꯕꯒꯤ ꯁꯦꯟꯗꯨꯅ ꯅꯠꯇ꯭ꯔꯣ ꯁꯤꯒꯤ ꯍꯤꯡꯈꯣꯜꯁꯦ ꯑꯃꯨꯛ ꯂꯩꯔꯤꯕꯁꯦ ꯄꯤꯛꯀꯦꯔ ꯆꯥꯎꯒꯦꯔ ꯍꯤꯡꯈꯣꯜꯁꯦ ꯁꯥꯌꯣꯟꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯪꯅ ꯋꯥ ꯉꯥꯡꯕꯗꯅꯦ ꯍꯤꯡꯈꯣꯜꯁꯦ ꯑꯩꯈꯣꯏ ꯈꯛꯀꯤ ꯃꯑꯣꯡꯗ ꯉꯥꯡꯂꯤꯕ ꯑꯗꯣ ꯁꯥꯌꯣꯟꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯜꯂꯨꯅꯦ ꯀꯅꯥꯅ ꯃꯥꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦ ꯍꯥꯏꯔꯒꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯄꯥꯡꯒꯜ ꯀꯜꯂꯤꯉꯩꯗꯅꯦ ꯃꯥꯒ ꯑꯩꯈꯣꯏꯒꯅꯦ ꯁꯦꯟ ꯄꯨꯊꯣꯛꯅꯔꯒ ꯍꯤꯡꯈꯣꯜ ꯑꯃꯒ ꯂꯩꯍꯧꯁꯤ ꯍꯥꯏꯖꯕꯅꯤ ꯈꯨꯄꯥꯃꯨꯛꯇꯪ ꯄꯥꯛꯄ ꯍꯤꯡꯈꯣꯜꯁꯤꯗ ꯃꯥꯁꯨ ꯑꯩꯈꯣꯏꯁꯨ ꯀꯃꯥꯏꯅ ꯄꯨꯜꯂꯞ ꯂꯩꯗꯣꯏꯅꯣ ꯃꯅꯤꯅ ꯍꯧꯖꯤꯛꯀꯤ ꯄꯥꯡꯅ ꯁꯥꯅꯕ ꯈꯔ ꯂꯩꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ ꯃꯤꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯨꯡꯁꯤꯅꯕꯗꯅꯦ ꯅꯪ ꯈꯨꯠ ꯊꯤꯡꯖꯤꯟꯒꯅꯨꯀꯣ ꯇꯟꯖꯥ ꯆꯥꯗꯅ ꯑꯍꯩ ꯑꯄꯥ ꯁꯥꯔꯕꯗꯤꯅꯦ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯐꯪꯂꯣꯏ ꯃꯦꯝꯆꯥꯅ ꯍꯣ ꯊꯤꯡꯖꯤꯟꯖꯔꯣꯏ ꯍꯌꯦꯡꯇꯅꯦ ꯉꯥꯏꯔꯦ ꯁꯦꯟ ꯈꯧꯖꯥꯎ ꯆꯠꯈꯤꯗꯧꯕ ꯃꯅꯤꯅ ꯃꯗꯣ ꯅꯪꯅ ꯎꯕꯤꯌꯨ ꯍꯥꯏꯗꯦꯅꯦ ꯃꯥꯒꯤ ꯉꯝꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯖꯈꯤꯅꯤ ꯅꯠꯇꯦ ꯁꯥꯌꯣꯟꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯊꯝꯂꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯜꯂꯤꯕꯁꯦ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯁꯥꯌꯣꯟꯁꯦ ꯅꯪꯅ ꯌꯣꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯃꯦꯝꯆꯥꯅ ꯑꯩꯃ ꯃꯇꯥ ꯑꯃꯅꯤꯅ ꯅꯪꯗꯤ ꯑꯐꯕꯇ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯕꯁꯦ ꯌꯥꯗꯕ꯭ꯔꯣ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤꯅꯦ ꯋꯥꯅꯒ ꯋꯥꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯁꯨ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯤ ꯑꯗꯨꯒ ꯃꯦꯝꯆꯥꯁꯨ ꯄꯦꯟꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯃꯨꯔꯨꯝ ꯉꯪꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯤꯡꯈꯣꯜ ꯌꯣꯟꯈꯤꯕꯒꯤ ꯑꯔꯦꯝꯕ ꯁꯦꯟ ꯈꯔ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯁꯦꯟꯒꯤ ꯃꯊꯥ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯥꯌꯣꯟꯒ ꯂꯩꯔꯤꯛꯀꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯈꯪꯅ ꯆꯥꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯤ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯅꯗꯦ ꯁꯥꯌꯣꯟ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯁꯦꯟ ꯇꯥꯟꯕ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯜꯂꯛꯄ ꯁꯦꯟꯁꯤꯡ ꯑꯗꯨꯗꯤ ꯃꯇꯩꯃ ꯃꯦꯝꯆꯥꯅ ꯊꯦꯝꯗꯨꯅ ꯂꯣꯏꯅ ꯂꯧꯊꯣꯛꯂꯝꯃꯤ ꯅꯣꯡꯃ ꯃꯦꯝꯆꯥꯅ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯊꯥꯗꯣꯏꯒꯤ ꯃꯅꯦꯅꯤ ꯍꯥꯏꯔꯤꯕ ꯏꯕꯦꯆꯥ ꯑꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯃꯦꯝꯆꯥꯅ ꯏꯕꯦꯆꯥ ꯉꯥꯏꯈꯣꯅꯦ ꯏꯅꯝꯃꯁꯦ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯍꯧꯗꯣꯛꯀꯦꯅ ꯈꯜꯂꯝꯕꯅꯤ ꯀꯩ ꯋꯥꯔꯤꯅꯣ ꯏꯅꯝꯃ
ꯑꯩꯈꯣꯏꯒꯤꯅꯦ ꯁꯥꯌꯣꯟꯒ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯂꯩꯔꯤꯛꯀꯅꯦ ꯈꯪꯅꯩ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯦ ꯏꯅꯝꯃ? ꯀꯅꯥꯅꯅꯦ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯤꯅꯤ ꯀꯩꯅꯣ꯫ ꯈꯨꯟ ꯃꯌꯥꯝꯁꯤꯅꯅꯦ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯤꯕꯁꯦ ꯑꯩꯒꯤ ꯏꯅꯥꯃꯛꯅꯅꯦ ꯇꯥꯔꯕꯅꯤ꯫ ꯅꯈꯣꯏꯅ ꯇꯧꯔꯤꯗꯣ ꯑꯣꯏꯔꯣꯏꯀꯣ꯫ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯐꯤꯕꯝꯁꯦ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯄꯤꯛꯈ꯭ꯔꯕ ꯍꯤꯡꯈꯣꯜ ꯃꯆꯥ ꯑꯁꯤꯗ ꯁꯥꯌꯣꯟꯅ ꯅꯨꯄꯤ ꯊꯤꯔꯛꯂꯒ ꯂꯩꯗꯣꯏꯁꯦ ꯀꯗꯥꯏꯗꯅꯣ? ꯁꯥ ꯎꯆꯦꯛꯇꯧꯅꯅꯦ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯔꯤꯛꯀꯤ ꯏꯃꯨꯡꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯅꯦ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯏꯃꯨꯡꯒꯤ ꯃꯆꯥꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯀꯣꯟ ꯃꯥꯟꯕ ꯌꯨꯝꯗꯨꯗ ꯀꯃꯥꯏꯅ ꯂꯩꯍꯟꯅꯤ? ꯏꯕꯦꯆꯥꯅ ꯏꯅꯝꯃ, ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯋꯥꯅꯤꯗ, ꯃꯗꯨꯗ ꯑꯩꯈꯣꯏ ꯌꯥꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯃꯦꯝꯆꯥꯅ ꯀꯔꯤꯒꯤ ꯌꯥꯎꯐꯝ ꯊꯣꯛꯇ꯭ꯔꯤꯕꯅꯣ? ꯍꯌꯦꯡ ꯍꯣꯍꯥ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝꯕ ꯃꯇꯩꯃ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯅꯅꯦ ꯊꯤꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯏꯕꯦꯆꯥꯅ ꯈꯨꯝꯂꯛꯏ, ꯏꯅꯝꯃ, ꯏꯅꯝꯃ ꯍꯣꯏꯗꯒꯤ ꯍꯦꯟꯅ ꯍꯤꯡꯈꯣꯜ ꯄꯤꯛꯄ ꯃꯐꯝꯗ ꯃꯧ 2-3 ꯂꯩꯃꯤꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯩꯅꯣ꯫ ꯏꯅꯝꯃ ꯍꯣꯏꯒꯤꯁꯨꯅꯦ ꯏꯅꯝꯃꯒꯤ ꯍꯤꯡꯈꯣꯜ ꯁꯔꯨꯛꯇꯨꯗ ꯂꯩꯌꯨ꯫ ꯇꯥ ꯁꯥꯌꯣꯟꯒꯤꯁꯨ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯁꯔꯨꯛꯇꯨꯗ ꯃꯌꯨꯝ ꯁꯥꯔꯒꯅꯦ ꯄꯨꯟꯅ ꯂꯩꯖꯁꯅꯤ꯫ ꯃꯦꯝꯆꯥꯅ ꯃꯗꯨ ꯌꯥꯗꯕꯒꯤꯅꯤꯅꯦ, ꯃꯥꯏ ꯐꯥꯎꯕꯅꯦ ꯂꯩꯅꯐꯝ ꯂꯩꯇ꯭ꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯣ꯫ ꯏꯕꯦꯆꯥꯅ ꯏꯅꯝꯃ, ꯃꯇꯝ ꯃꯇꯝꯒꯤꯅꯦ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯇꯥ ꯁꯥꯌꯣꯟꯒꯤꯅꯦ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯀꯝꯗꯧꯏ ꯈꯪꯅꯅꯦ ꯂꯩꯔꯤꯛꯀ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯒ ꯅꯨꯡꯁꯤꯅꯖꯕꯅꯤ꯫ ꯃꯦꯝꯆꯥꯅ ꯍꯩ, ꯋꯥ ꯉꯥꯡꯕꯗꯅꯦ ꯃꯤ ꯃꯁꯛ ꯈꯒ ꯌꯦꯡꯂꯒꯅꯦ ꯋꯥ ꯉꯥꯡꯉꯨꯀꯣ ꯏꯕꯦꯝꯆꯥ꯫ ꯂꯩꯀꯥꯏ ꯃꯁꯦꯟꯅꯤ, ꯆꯤꯟꯊꯥ ꯊꯥꯅꯔꯒ ꯈꯠꯅꯕꯗꯣ ꯄꯥꯝꯗꯦ꯫ ꯏꯕꯦꯝꯆꯥꯅ ꯑꯩꯅ ꯍꯦꯟꯅꯅꯦ ꯃꯤ ꯈꯠꯅꯕꯗꯣ ꯄꯥꯝꯗꯦ ꯏꯅꯝꯃ꯫ ꯃꯇꯨꯡꯗꯗꯤꯅꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯄꯤꯔꯛꯀꯅꯨ꯫ ꯇꯥ ꯁꯥꯌꯣꯟꯁꯦ ꯅꯅꯥꯎ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯅꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯆꯥꯁꯨ ꯃꯥꯒꯤ ꯁꯅꯥꯕꯨꯜ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯈꯤ, ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨ ꯒꯝꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯎꯍꯧꯔꯤ, ꯌꯥꯝꯅ ꯊꯨꯅꯅꯦ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯍꯟꯒꯗꯕꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯨꯡꯉꯥꯏꯔꯣꯏꯀꯣ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯁꯥꯌꯣꯟꯒ ꯂꯩꯔꯤꯛꯀꯗꯨ ꯃꯈꯣꯏ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟꯗ ꯆꯤꯡꯌꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯎꯅꯔꯝꯃꯤ꯫ ꯂꯝꯕꯤ ꯃꯄꯥꯜ ꯑꯗꯨꯗ ꯆꯠꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯂꯩꯔꯤꯛꯅ ꯇꯥ ꯁꯥꯌꯣꯟ, ꯑꯩꯗꯤ ꯅꯣꯏꯒꯤ ꯏꯇꯩꯃꯗꯣ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯗꯅꯦ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯊꯥꯏꯅ ꯃꯥꯕꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯛꯇꯕ꯭ꯔꯕ? ꯅꯨꯄꯥꯒ ꯑꯃꯠꯇ ꯀꯣꯏꯔꯛꯇꯖꯥꯠꯂꯣ? ꯁꯥꯌꯣꯟꯅ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯉꯥꯎꯕꯤꯗꯨꯕꯨ ꯊꯥꯏꯅꯗꯒꯤ ꯍꯧꯅꯅꯦ ꯃꯤ ꯑꯃꯠꯇ ꯇꯤꯟꯅꯕ ꯌꯥꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯜꯂꯤꯁꯦ? ꯅꯍꯥꯟ ꯅꯣꯡꯃꯁꯨꯅꯦ ꯃꯥꯅ ꯏꯕꯦꯆꯥꯗ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ꯫ ꯑꯩꯗꯤꯅꯦ ꯌꯥꯝꯅ ꯍꯩꯅꯗꯦꯗ꯫ ꯁꯥꯌꯣꯟꯅ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯕ ꯊꯣꯛꯂꯁꯨ ꯑꯗꯨꯃꯛ ꯃꯥꯅꯅꯦ ꯀꯥꯏꯅꯅꯕ ꯁꯤꯜꯂꯛꯀꯅꯤ꯫ ꯑꯩ ꯅꯨꯄꯤ ꯊꯤꯔꯛꯀꯅꯤ ꯍꯥꯏꯅꯅꯦ ꯌꯥꯝꯅ ꯄꯥꯈꯠꯆꯕꯅꯤ ꯃꯥꯗꯤ꯫ ꯑꯩ ꯅꯨꯄꯤ ꯊꯤꯔꯛꯂꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜꯗꯣ ꯇꯥꯆꯧ ꯏꯕꯥꯅꯤ ꯇꯪꯈꯥꯏ ꯌꯦꯟꯅꯔꯅꯤ ꯁꯤꯅꯤꯗꯅ ꯃꯥꯅ ꯈꯜꯂꯤꯁꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯊꯝꯕꯤꯔꯝꯕ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯧ ꯍꯤꯡꯈꯣꯜꯁꯤꯡꯗꯣ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯝꯂꯒ ꯁꯤꯒꯤ ꯍꯤꯡꯈꯣꯜ ꯃꯆꯥꯁꯤ ꯂꯩꯔꯤꯅꯤ꯫ ꯑꯔꯦꯝꯕꯗ ꯁꯦꯜ ꯃꯈꯩꯁꯨꯅꯦ ꯃꯥꯅ ꯂꯣꯏꯅ ꯄꯥꯏꯈ꯭ꯔꯦ꯫ ꯀꯃꯥꯏꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯁꯨꯅꯦ ꯑꯩꯅ ꯇꯥꯜꯂꯛꯄ ꯁꯦꯟꯁꯦ ꯃꯥꯅ ꯇꯧꯁꯤꯟꯅꯔꯒꯅꯦ ꯂꯧꯊꯣꯛꯅꯕꯗ ꯍꯣꯠꯅꯩ꯫ ꯂꯩꯔꯤꯛꯅ ꯄꯨꯔꯥ ꯌꯨꯝꯇꯥꯛ ꯀꯩꯇꯥꯛꯄꯤ ꯍꯥꯏꯕꯗꯨꯅꯤ ꯅꯣꯏꯒꯤ ꯅꯇꯩꯃꯁꯦ꯫ ꯍꯌꯦꯡꯋꯥꯏꯅꯦ ꯑꯩꯒꯁꯦ ꯌꯥꯝ ꯊꯤꯅꯅꯦ ꯑꯣꯠꯄꯤꯗꯧ ꯃꯥꯜꯂꯦ꯫ ꯁꯥꯌꯣꯟꯕꯅ ꯑꯁ, ꯑꯗꯨꯁꯨ ꯍꯦꯛꯇ ꯄꯪꯌꯥꯗ ꯌꯥꯕ ꯅꯠꯇꯦꯗ꯫ ꯑꯗꯣ ꯅꯣꯏ ꯇꯥꯆꯧꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕ꯭ꯔꯣ ꯅꯣꯏ ꯏꯇꯩꯃꯒꯤ ꯃꯑꯣꯡꯁꯦ? ꯀꯩꯒꯤ ꯍꯥꯏꯗꯅꯤ, ꯇꯥꯆꯧꯒꯤ ꯋꯥꯗꯤ ꯏꯇꯩꯃꯅꯅꯦ ꯃꯅꯥꯗꯁꯨ ꯍꯥꯞꯄꯤꯗꯕꯗꯨꯕꯨ꯫ ꯂꯩꯔꯤꯛꯅ ꯈꯪꯗꯦꯗ, ꯌꯥꯝꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ ꯅꯣꯏꯒꯤ ꯅꯇꯩꯃꯁꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯊꯦꯡꯅꯕ ꯃꯤ ꯈꯟꯗꯅ ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤꯒꯁꯦ ꯌꯥꯝꯅ ꯁꯥꯏ ꯍꯥꯏ꯫ ꯑꯈꯪꯕ ꯃꯤꯗꯤ ꯐꯔꯦ, ꯈꯪꯗꯕ ꯃꯤ ꯑꯃꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯂꯥꯟꯅ ꯍꯦꯛꯇ ꯂꯧꯈꯤꯗꯣꯏꯅꯤ꯫ ꯁꯥꯌꯣꯟꯅ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯃꯤ ꯅꯪꯕꯣ꯫ ꯑꯗꯣ ꯑꯩꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯈꯠꯂꯤꯗꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯉꯥꯎꯕꯤꯗꯨꯅꯅꯦ ꯅꯣꯏꯒꯤ ꯌꯨꯝꯗꯒ ꯂꯥꯛꯑꯒ ꯋꯥꯀꯥꯏ ꯉꯥꯡꯉꯝꯒꯗ꯭ꯔꯥ ꯁꯤꯅꯤ꯫ ꯅꯣꯏ ꯏꯃꯥꯗꯨꯁꯨ ꯄꯣꯠꯐꯝ ꯐꯝꯕꯒꯤ ꯍꯧꯅꯕꯤ ꯃꯆꯤꯟꯗꯤ ꯍꯥꯏꯐꯦꯠ ꯀꯟꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯇꯩꯃꯒꯅꯦ ꯄꯥꯕꯗ ꯅꯣꯞꯄꯣꯏꯕ꯫ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯎꯡꯈꯠꯅꯕ ꯊꯣꯛꯂꯗꯅ ꯌꯥꯅꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯥꯏꯅꯧ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯂꯤꯅꯤ꯫ ꯂꯩꯔꯤꯛꯅ ꯑꯣꯍꯣ, ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ꯫ ꯑꯩꯈꯣꯏ ꯏꯃꯥꯃꯛꯀꯤ ꯃꯤꯍꯨꯟꯅꯦ, ꯅꯣꯏ ꯅꯇꯩꯃꯃꯛꯀꯤ ꯃꯆꯤꯟꯅꯦ꯫ ꯁꯥꯌꯣꯟꯅ
ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯗꯨꯅꯁꯨ ꯂꯩꯔꯦ ꯅꯪꯒ ꯑꯩꯒꯗꯤ ꯀꯥꯏꯅꯕ ꯌꯥꯗꯦꯀꯣ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯇꯤꯡꯈꯪꯇꯅ ꯊꯜꯂꯦ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯨꯠꯁꯝꯅꯔꯒ ꯆꯠꯃꯤꯟꯅꯔꯕꯗꯤ ꯂꯩꯔꯝꯂꯤꯕ ꯇꯤꯡꯈꯪ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯅꯦ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯂꯩꯔꯤꯛꯅ ꯅꯪꯗ ꯋꯥꯈꯜ ꯍꯣꯡꯕꯤꯒꯅꯣ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯕꯅꯤ ꯑꯁꯨꯝꯅ ꯁꯥꯌꯣꯜ ꯑꯃꯗꯤ ꯂꯩꯔꯤꯛ ꯃꯈꯣꯏ ꯑꯅꯤ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯍꯦꯜꯂꯛꯂꯝꯃꯤ ꯁꯥꯌꯣꯟꯒ ꯂꯩꯔꯤꯛꯀꯅ ꯁꯨꯀꯥꯏ ꯀꯥꯏꯅꯗ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯃꯇꯩ ꯃꯃꯦꯝꯆꯥꯗꯨꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯤ ꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯃꯥ ꯅꯣꯡꯃꯗꯤ ꯂꯩꯔꯤꯛꯀꯤ ꯃꯃꯥ ꯁꯈꯤꯒꯤ ꯄꯣꯛꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯋꯥꯀꯥꯏ ꯁꯨꯔꯛꯂꯤ ꯏꯟꯗꯣꯝꯆꯥꯕꯨ ꯄꯥꯎꯒ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯣ ꯁꯈꯤꯅ ꯀꯔꯤ ꯄꯥꯎꯅꯣꯅꯤ ꯑꯩꯗꯤ ꯑꯃꯠꯇ ꯇꯥꯗꯦꯅꯦ ꯏꯟꯗꯣꯝꯆꯥꯒꯤꯅꯦ ꯅꯆꯥꯅꯨꯄꯤ ꯁꯛꯌꯦꯟꯕꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯑꯗꯨꯒꯅꯦ ꯈꯪꯅꯩ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅꯅꯦ ꯂꯩꯀꯥꯏꯒꯤ ꯄꯨꯝꯕꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯤ ꯑꯩꯗꯤꯅꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗꯅꯦ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯅꯪꯒꯤꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯗꯨꯒꯅ ꯈꯪꯅꯔꯒ ꯀꯔꯤ ꯀꯥꯏꯔꯒꯦ ꯃꯦꯝꯆꯥꯅ ꯑꯣ ꯍꯥꯏꯁꯤꯅꯗꯤ ꯏꯟꯗꯣꯝꯆꯥꯗꯤ ꯅꯆꯥꯅꯨꯄꯤꯒ ꯃꯥꯟꯅꯔꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯄꯪꯕꯁꯦ ꯐꯥꯕꯤꯔꯤꯕ ꯑꯣꯏꯔꯦ ꯁꯈꯤꯅ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯐꯥꯕꯒꯤ ꯍꯛꯀꯅꯦ ꯂꯩꯖꯗꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯁꯦꯟ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯑꯗꯨ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯏꯕꯦꯝꯃ ꯅꯥꯀꯣꯏꯅꯅ ꯑꯗꯨꯛ ꯀꯣꯏꯅꯅꯦ ꯇꯤꯡꯊꯣꯛꯄ ꯃꯈꯩ ꯅꯃꯤꯠ ꯅꯅꯥ ꯁꯪꯗꯣꯛꯂꯒꯅꯦ ꯉꯥꯡꯗꯨꯒꯤ ꯁꯔꯨꯛ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯗꯣ ꯖꯣꯕ ꯖꯣꯕ ꯍꯥꯏꯌꯨꯅꯦ ꯃꯤꯝꯆꯥꯅ ꯑꯩꯗꯤ ꯏꯟꯗꯣꯝꯆꯥꯁꯦ ꯈꯔ ꯁꯤꯡꯕ ꯃꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅꯅꯦ ꯅꯥꯀꯣꯏꯅꯅ ꯉꯥꯡꯂꯒ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯄꯣꯠꯁꯦ ꯂꯧꯁꯤꯟꯕ ꯉꯝꯕꯔ ꯌꯦꯡꯕꯅꯤ ꯁꯈꯤꯅ ꯅꯣꯏꯒꯤꯅꯦ ꯃꯧ ꯌꯨꯝꯒꯥꯏꯕꯤꯒꯤꯅꯦ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯟꯗꯣꯆꯥ ꯑꯩꯈꯣꯏꯗꯤ ꯂꯧꯁꯤꯟꯕ ꯉꯝꯖꯗ꯭ꯔꯦꯕꯣ ꯍꯣ ꯑꯩꯒꯤꯅꯦ ꯏꯅꯥꯎꯅꯨꯄꯥꯗꯣ ꯌꯥꯝ ꯄꯪꯕꯅꯦ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯏꯅꯥꯎꯅꯨꯄꯥꯗꯒꯤ ꯊꯦꯝꯗꯨꯅ ꯂꯧꯊꯣꯛ ꯆꯥꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯊꯨꯅ ꯂꯦꯞꯄꯨ ꯑꯗꯨꯒꯅꯦ ꯑꯩꯗꯤ ꯅꯣꯏꯒꯨꯝꯕꯤ ꯅꯨꯄꯤꯁꯦ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯕꯒ ꯉꯝꯖꯔꯣꯏ ꯑꯩꯈꯣꯏ ꯁꯥꯌꯣꯟꯒꯤꯗꯤꯅꯦ ꯃꯇꯩꯃ ꯑꯩꯅ ꯈꯪꯅ ꯑꯩꯒꯤ ꯏꯈꯨꯠꯆꯥꯕꯤ ꯃꯧ ꯊꯤꯖꯒꯗꯧꯔꯤ ꯁꯈꯤꯅ ꯊꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯍꯦꯟꯅꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯍꯤꯡꯆꯥ ꯀꯣꯆꯥꯕꯤ ꯅꯪꯒꯨꯝꯕꯤ ꯑꯃꯅꯅꯦ ꯂꯩꯕ ꯌꯨꯝꯗꯨꯗ ꯂꯩꯍꯟꯅꯤꯡꯗꯦ ꯃꯦꯝꯆꯥꯅ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯍꯤꯡꯆꯥ ꯀꯣꯆꯥꯕꯤ ꯀꯥꯏꯗꯤ ꯀꯩꯅꯣ ꯍꯤꯡꯆꯥ ꯀꯣꯆꯥꯕꯤꯗꯕꯨ ꯍꯤꯡꯆꯥ ꯀꯣꯆꯥꯕꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯃꯤꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯁꯥꯎꯏ ꯍꯥꯏꯗꯣ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯃꯁꯛꯃꯛꯅꯅꯦ ꯂꯥꯏꯔꯕꯒꯤ ꯂꯥꯏ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯦꯝꯆꯥꯅ ꯍꯣ ꯑꯩꯒꯤ ꯁꯛ ꯄꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯤꯌꯦ ꯅꯆꯥꯅꯨꯄꯤꯗꯨꯗꯨꯝꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯅꯕ ꯁꯤꯟꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯆꯥ ꯑꯗꯨ ꯐꯦꯠ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯁꯈꯤꯁꯨ ꯇꯛꯁꯤ ꯁꯣꯜꯍꯧꯏ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯈꯪꯉꯤꯗꯅ ꯅꯣꯏꯒꯤ ꯅꯃꯥꯡꯗ ꯏꯆꯥꯅꯨꯄꯤꯁꯦ ꯑꯐꯕ ꯅꯨꯄꯥ ꯑꯃꯗꯅꯦ ꯑꯑꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯁꯈꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯦꯝꯆꯥꯅ ꯁꯈꯤꯒꯤ ꯄꯣꯛꯐꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯛꯀ ꯁꯥꯌꯣꯟꯒ ꯀꯥꯏꯅꯅꯕ ꯈꯠꯅꯕ ꯍꯧꯔꯝꯃꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯅ ꯂꯩꯀꯥꯏꯁꯤꯟ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦ ꯂꯩꯔꯤꯛꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯁꯥꯌꯣꯟꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯁꯥꯌꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯃꯥꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕ ꯍꯧꯔꯦ ꯁꯣꯝꯗ ꯁꯥꯌꯣꯟꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯃꯇꯩꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯑꯃꯗꯤ ꯂꯩꯔꯤꯛꯀꯤ ꯄꯨꯟꯁꯤꯗ ꯕꯩꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯕꯩꯔꯤ ꯑꯣꯏꯕꯗ ꯅꯠꯇꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯀꯥꯏꯅꯔꯦ ꯃꯗꯨꯒꯤ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯑꯗꯨꯅ ꯁꯥꯌꯣꯜ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯇꯩꯕ ꯃꯦꯝꯆꯥꯒꯤ ꯆꯤꯟꯊꯛꯇ ꯃꯆꯤꯟ ꯈꯨꯝꯕ ꯍꯧꯔꯛꯂꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯊꯑꯣꯏꯅ ꯁꯥꯌꯣꯟꯗꯨ ꯃꯇꯩꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯔꯝꯃꯤ ꯏꯇꯩꯃꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯩꯗꯧꯔ ꯂꯩꯒꯦ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯐꯥꯎꯕꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯣꯡꯕꯤꯌꯨꯗꯅ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯑꯒ ꯀꯅꯥꯅꯕꯨ ꯆꯦꯡ ꯆꯪꯕ ꯆꯥꯛꯁꯤ ꯆꯥꯅꯒꯦꯕ ꯃꯦꯝꯆꯥꯅ ꯍꯩ ꯅꯈꯣꯟꯒꯗꯣ ꯀꯟꯈꯠꯂꯛꯀꯅꯨ ꯅꯪꯅ ꯌꯥꯝꯕꯒꯤꯅꯦ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯏꯔꯨ ꯏꯌꯥꯡꯁꯦ ꯇꯦꯛꯑꯦ ꯅꯪꯁꯨ ꯅꯇꯨꯗꯣ ꯀꯣꯛ ꯊꯤꯔꯣꯗꯅ ꯑꯩꯅ ꯁꯨꯝ ꯁꯦꯕꯥ ꯇꯧ ꯂꯩꯕ ꯉꯝꯕ꯭ꯔꯣ ꯁꯥꯌꯣꯟꯅ ꯂꯩꯇ ꯑꯃꯈꯛ ꯀꯣꯏꯖꯕ ꯅꯨꯄꯤꯗꯨꯗꯤ ꯏꯇꯩꯃꯅꯅꯦ ꯀꯛꯁꯥꯕꯤ ꯁꯥꯗꯨꯅ ꯌꯨꯝꯗꯨꯗ ꯆꯠꯂꯒ ꯀꯥꯏꯅꯅꯕ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯐꯪꯗ꯭ꯔꯤ ꯏꯇꯩꯃꯒꯨꯝꯕꯤ ꯌꯨꯝꯇꯥꯛ ꯀꯩꯇꯥꯛꯄꯤ ꯑꯃꯅꯦ ꯐꯪꯒꯅꯤ ꯈꯟꯕꯗꯅꯦ ꯅꯨꯄꯤꯒ ꯊꯤꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯅꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯎꯔꯥ ꯏꯇꯩꯃ ꯈꯛꯇ꯭ꯔꯣ ꯈꯨꯠ ꯄꯥꯜꯂꯤꯕꯁꯦ ꯑꯩꯁꯨ ꯈꯨꯠ ꯄꯥꯟꯖꯕꯗꯣ ꯆꯍꯤ 10 ꯀꯨꯟ ꯍꯦꯟꯅꯅꯦ ꯆꯦꯛ ꯁꯨꯔꯛꯄꯒꯤꯅꯦ ꯍꯩꯒꯠꯂꯤꯕ ꯈꯨꯠꯁꯤꯅꯅꯦ ꯅꯝꯃꯥꯏꯗꯨꯗ ꯑꯃꯨꯛꯇ ꯍꯨꯝꯖꯤꯜꯂꯛꯑꯕꯗꯤꯅꯦ ꯍꯛꯀꯥꯝ ꯆꯟꯕ ꯈꯨꯗꯤꯡꯒꯤ ꯑꯃꯥꯏꯕ ꯀꯧꯔꯒꯅꯤ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯁꯥꯌꯣꯟꯕꯅ ꯀꯩꯀꯥꯟꯗꯒꯦ
ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯍꯧꯔꯛꯀꯅꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯨ ꯀꯥꯏꯅꯔꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇ꯭ꯔꯤ ꯈꯪꯅꯤ ꯉꯁꯤꯗꯒꯤꯅꯦ ꯑꯩꯅ ꯊꯛꯂꯛꯄ ꯌꯨꯗꯤ ꯌꯦꯡꯉꯨ ꯅꯣꯏ ꯃꯌꯥꯝꯅꯦ ꯂꯩꯐꯝ ꯆꯥꯐꯝꯒꯅꯦ ꯑꯃꯠꯇ ꯈꯪꯉꯔꯣꯏ ꯊꯥꯏꯅ ꯑꯩꯅ ꯇꯥꯜꯂꯛꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯍꯤꯡꯈꯣꯜ ꯁꯔꯨꯛ ꯑꯗꯣ ꯌꯣꯟꯈꯤꯕꯒꯤ ꯁꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜ ꯑꯗꯣ ꯍꯟꯖꯤꯟꯗ꯭ꯔꯤꯐꯥꯎꯕ ꯑꯩꯁꯦ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯔꯣꯏ ꯌꯨꯗ ꯊꯛꯂꯒ ꯑꯗꯨꯝ ꯂꯩꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯌꯣꯟ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯩ ꯃꯃꯦꯝꯆꯥꯗꯤ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯁꯥꯌꯣꯟꯒꯤ ꯄꯨꯟꯁꯤ ꯄꯨꯡꯍꯣꯡ ꯍꯣꯡꯈ꯭ꯔꯦ ꯌꯨꯒ ꯃꯔꯨꯞ ꯑꯣꯏꯈ꯭ꯔꯦ ꯊꯕꯛ ꯁꯨꯒꯅꯤ ꯅꯣꯡꯒꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯂꯒ ꯂꯥꯛꯂꯒ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯌꯨꯝꯗ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯔꯤ ꯑꯃꯔꯣꯝꯗ ꯂꯥꯏꯔꯤꯛꯁꯨ ꯃꯃꯥ ꯃꯄꯥꯅ ꯁꯤꯟꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯏꯊꯥ ꯊꯥꯖꯗꯕ ꯄꯥꯎ ꯑꯃ ꯃꯦꯝꯆꯥꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯂꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯈꯛꯅ ꯆꯦꯜꯂꯛꯇꯨꯅ ꯃꯦꯝꯆꯥꯗ ꯇꯝꯅꯔꯤ ꯏꯅꯦ ꯏꯅꯦ ꯈꯨꯔꯥꯃꯅꯤꯗꯣ ꯏ ꯉꯥꯛꯇ ꯇꯩꯔꯒꯅꯦ ꯂꯧꯕꯨꯛꯇ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ ꯃꯦꯝꯆꯥꯅ ꯑꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯉꯥꯡ ꯑꯗꯨꯁꯨ ꯏꯅꯦ ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯄꯤꯔꯣꯏꯅꯦ ꯑꯁꯨꯝꯅ ꯃꯦꯝꯆꯥꯒ ꯑꯉꯥꯡꯗꯨꯒ ꯂꯧꯕꯨꯛ ꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯤꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄ ꯃꯈꯩ ꯂꯧꯔꯤꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯒ꯭ꯌꯥꯁꯁꯨ ꯃꯥꯡꯂꯤ ꯃꯦꯝꯆꯥ ꯆꯦꯟꯁꯤꯟꯗꯨꯅ ꯀꯞꯄꯤ ꯀꯩꯅꯣ ꯅꯨꯄꯥ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯁꯤ ꯍꯧꯒꯠꯂꯨ ꯌꯨꯝꯗ ꯆꯠꯁꯤ ꯅꯨꯄꯥ ꯁꯤ ꯍꯧꯒꯠꯂꯨ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯃꯅꯤꯁꯦ ꯃꯤꯍꯨꯟ ꯂꯩꯔꯤ ꯁꯤꯕ ꯅꯠꯇ꯭ꯔꯤꯀꯣ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇꯅꯦ ꯄꯨꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ ꯑꯉꯥꯡꯁꯥ ꯅꯈꯣꯏ ꯈꯔ ꯂꯥꯛꯎꯅꯦ ꯅꯪ ꯈꯨꯔꯥꯁꯦ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯡꯂꯨ ꯑꯗꯨꯒꯅꯦ ꯑꯋꯥꯡꯂꯣꯝꯒꯤꯅꯦ ꯏꯄꯟ ꯃꯥꯏꯕꯒꯤꯅꯦ ꯃꯅꯥꯛꯇ ꯄꯨꯔꯁꯤ ꯑꯁꯨꯝꯅ ꯑꯍꯜꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯗꯨꯅ ꯃꯅꯤꯕꯨ ꯑꯃꯥꯏꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯤꯡꯇꯒꯤ ꯌꯦꯡꯂꯤꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ ꯍꯥꯟꯅꯒꯨꯝꯅ ꯇꯧꯗ꯭ꯔꯦ ꯃꯅꯤꯗꯤ ꯃꯥ ꯋꯥꯈꯜ ꯂꯥꯛꯂꯕꯁꯨ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯉꯥꯎ ꯐꯩꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯇꯦ ꯍꯥꯏꯕꯗꯨ ꯈꯛꯇ ꯉꯥꯏꯔꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯤ ꯃꯄꯥꯡꯒꯜ ꯁꯣꯜꯂꯤ ꯑꯉꯥꯡ ꯃꯆꯥ ꯆꯍꯤ 3-4 ꯈꯛꯀꯤ ꯑꯉꯥꯡꯅ ꯐꯥꯎꯕ ꯍꯦꯟꯅ ꯁꯤꯡꯂꯤ ꯍꯧꯖꯤꯛꯇꯤ ꯃꯦꯝꯆꯥꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯋꯥꯔꯤ ꯏꯃꯨꯡꯗꯨꯗ ꯁꯨ ꯅꯣꯝꯗꯨꯅ ꯄꯩꯁꯥ ꯄꯨꯁꯜꯂꯛꯀꯗꯕ ꯅꯨꯄꯥ ꯑꯅꯤꯃꯛ ꯑꯃꯅ ꯋꯥꯈꯜ ꯆꯣꯏꯈ꯭ꯔꯦ ꯑꯃꯅ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯆꯥ 3 ꯊꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯦꯝꯆꯥꯗꯨ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯇꯥꯔꯝꯃꯤ ꯃꯦꯝꯆꯥꯅ ꯑꯋꯥꯕ ꯎꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯉꯁꯤꯒꯤꯅꯦ ꯃꯦꯝꯆꯥ ꯍꯥꯏꯕꯤꯁꯤꯗꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯐꯗꯧꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯃꯥ ꯃꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯋꯥꯔꯤꯗꯅ ꯃꯅꯥꯎ ꯅꯨꯄꯥꯒꯤꯅꯦ ꯁꯦꯕꯥꯕꯨ ꯇꯧꯒꯗ꯭ꯔꯥ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯕꯨ ꯇꯧꯒꯗ꯭ꯔꯥ ꯃꯆꯥ 3 ꯊꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯃꯩ ꯃꯀꯣꯛ ꯈꯪꯗ꯭ꯔꯤꯃꯤ ꯍꯣ ꯃꯥꯅꯅꯦ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯕ ꯍꯥꯏꯕꯗꯨꯅꯤ ꯁꯥꯌꯣꯟꯁꯦ ꯂꯥꯏꯔꯤꯛꯀꯅꯦ ꯂꯨꯍꯣꯡꯖꯔꯝꯂꯕꯗꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨꯁꯨꯅꯦ ꯑꯣꯏꯔꯝꯂꯣꯏ ꯂꯩꯔꯤꯛ ꯍꯣꯏꯒꯤꯅꯦ ꯏꯟꯗꯣꯝꯆꯥ ꯁꯈꯤ ꯍꯣꯏꯁꯨꯅꯦ ꯃꯕꯨꯛ ꯑꯗꯨ ꯍꯥꯟꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯂꯩꯔꯤꯛꯅ ꯃꯣꯏꯒꯤꯅꯦ ꯃꯧ ꯍꯦꯛ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯅ ꯏꯃꯨꯡꯁꯦ ꯐꯩꯒꯥ ꯐꯩꯅꯅꯦ ꯑꯗꯨꯝ ꯄꯨꯈ꯭ꯔꯗꯕꯅꯤ ꯍꯣ ꯍꯤꯡꯈꯣꯜ ꯃꯆꯦꯠ ꯑꯃꯅꯦ ꯀꯜꯂꯛꯂꯨꯕꯗꯨꯅ ꯍꯧꯖꯤꯛꯇꯤꯅꯦ ꯃꯁꯥꯅ ꯋꯥꯖꯔꯒꯦ ꯍꯥꯏꯗꯨꯅꯅꯦ ꯃꯇꯣꯟ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯗꯤ ꯃꯦꯝꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯜꯂꯛꯇꯨꯅ ꯄꯦꯟꯅꯔꯝꯃꯤ ꯆꯍꯤ 1 ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯦꯝꯆꯥꯒꯤ ꯏꯃꯨꯡ ꯑꯗꯨ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯤ ꯁꯥꯌꯣꯟꯗꯨꯁꯨ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯗꯨꯅ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤ ꯂꯥꯌꯦꯡꯕ ꯉꯝꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯣꯏꯕꯤꯗꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯣꯏꯈ꯭ꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯕꯒ ꯅꯠꯇꯦ ꯈꯨꯗꯛꯇꯨꯗ ꯀꯩꯅꯥ ꯀꯠꯇꯨꯅ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯅꯅꯥꯎ ꯑꯗꯨꯁꯨ ꯃꯌꯨꯝ ꯄꯥꯜꯂꯤ ꯅꯅꯥꯎꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ ꯑꯗꯨꯕꯨ ꯃꯅꯦ ꯃꯀꯨ ꯑꯗꯨꯅꯗꯤ ꯅꯅꯥꯎꯁꯤ ꯈꯔ ꯄꯥꯝꯕ ꯋꯥꯠꯂꯤ ꯑꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯋꯥꯉꯥꯡ ꯀꯣꯆꯤ ꯊꯥꯡꯉꯤ ꯑꯗꯨꯕꯨ ꯃꯌꯨꯝ ꯄꯥꯟꯕ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯄꯥꯟꯈ꯭ꯔꯕ ꯑꯣꯏꯕꯅ ꯃꯥ ꯌꯨꯝ ꯑꯗꯨꯗ ꯉꯝꯅꯕ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯦꯝꯆꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯅꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯕꯨꯡ ꯃꯈꯣꯏ 3 ꯈꯛꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯕꯨꯡꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯤ ꯊꯕꯛ ꯁꯨꯅꯣꯝꯕ ꯇꯧꯗꯨꯅ ꯁꯦꯟ ꯇꯥꯜꯂꯒ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯆꯍꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯑꯕꯨꯡꯁꯨ ꯃꯥꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯆꯦꯟ ꯆꯣꯡ ꯇꯧꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯕꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯈꯔ ꯋꯥꯀꯥꯏ ꯉꯥꯡꯕꯤ ꯃꯦꯝꯆꯥꯕꯨ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯦꯝꯆꯥꯗ ꯑꯁꯨꯝꯅ ꯇꯝꯂꯝꯃꯤ ꯏꯆꯦ ꯃꯦꯝꯆꯥ ꯅꯪꯕꯨ ꯄꯥꯎꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯃꯤ
Nachanupa abungdo nupi cheli hai. Memchasu imungda chak thongduna leirambadagi mapanda prap chenthoklammi. Ha, kari haibano? Aigi ichanupabu nupi cheli hairiro. Mauna haduna. Hoine ise, lekai pumba wa lahore. Isedi hausi phoba pawa amata taramdribo oireko. Aidi migi natai angawbase chenaduna leiringidane pawa amata tadre. Nate nangbo nupido masaka uraklabro kamai togi. Masaktine uraktida. Ado uhoba mina haibadadi masak yamna nungsi ingtapi haye. Mamingbo kari kauge kari lamdagini haye. Ah, makaro kara haithabadagi oiramali. Mamingnane thaba kawi haye. Memchana. Imai pema. Aina pamdaba haibado hek thoklini. Makharongine nupi ado natrabadi ma nupiga mata letraba jala haimi. Khangidana ma hayeng yauda yaurakesana. Aina tawdi yeng. Ho isenane thopa tawbiro. Ai chaliko yumdane thabak yamna lehawi. Asi hairamlaga mauna hadu satkirami. Mathangi numitki ayu anganbani. Abungna nupi selaga thairiba imung aduda memchadu yamna ngana laklami. Imung hoba sangdringaidagi sumangdagi hana leplau lawi. Hai, abo! Yam thuna tholo. Nangne haujimak yam thuna tholo. Nangbu naran kayam laidana nupi thilibano. Nupi su nupasu numaidoini ngasidi. Nasamnado khudangane yetlaga haidutke. Imungdagi mawama tholaktuna hairaklami. Inaza nupi sina taraga kai khankideno nangi wangangdubo. Memchana. Hai, nathonate. Tumina layuko. Aine isa waraksabani. Ado hoyen yum yauragane warakpiru. Sidadi aikhoidi yumne. Nungalakpaga ya khatnai haidanane mina aikhoida lana lohiniye. Ho isa nupa puragi haidane laksabani aikhoisu. Noigi yumsidane kaisu kuina layu. Nangna pawadane wabide. Tanjaduda imungdagi abung tholaktuna hairaklami. Ima, kainu mana migi yumsida tawisibo. Ai, yam thunane imna chasila. Nupi dusune putholo. Aine wayamna ngamnaktre prap laune. As ima nang sidiba. Abungsu mamagi mihun khangbanina magi nupi thababu imungdagi putholagli. Aduga makhoi ahum punna makhongna memcha khoigi yumda laklami. Memchana mawduna tawriba mawong adu mayamna taksi sonaduna yenghawi. Yum hek yaubaga memchana lawaidagi hekta lakthai. Hai, nakhoi amina khalise kaino? Ha, nakhoibo sen kayamna thoklabagi. Imung puba ngamlatro. Nupa na nupa oye. Nupi nunane khara phathaba kaidawi. Noi lawai thawaidagi ne haunabi. Nupa uba yadabido. Aigi isa nupa asida tawsili oiramgani ne. Abungna. Ima, nungu kaino me. Hai, tumina lay. Wa makha tarakan. Memchana wa makha tadringai leikaigi mau khara nupi yengba lakpa aduda ma tumina mu lekhirami. Chanabi matung ingna abunga thabaga du luhongli. Mamita machanupa amasu ujari. Aduba thabasu araiba nupi natti. Manemdagi tadabi nupini. Aduna makoigi imung adu nungti numit khudingi khatnarami. Abungdi marak aduda angabu oiri. Mamagi misangdabu changadra magi nupi misangdabu changadra tawpham khangdri. Numittu chak tuklaga thaba magi nupagi manakta changlaktuna hairami. Nupa ipamda hayengdi chataba yadi. Pukhidagine nga singdo loina phadokani hai. Imanane nga phabado mating pangba lau hai. Abungna khumjingai karomdagino khangdi memchana phatlauna phausilaktuna khumlaklami. Hai, napamda chatpada ichanupa puba yariko. Ada mara sungalagi hairibro ichanupa se. Thabana. Ayo, itai na wari sanabada nang kanana yabiro haige. Nangine nawa oirasune aigi ichanupa adunane aigi hak yamna lay. Imagi hakdo pabungomda oinane senabiyo. Itai nawi waridane khuthinyanbiyu haige. Adu ada khangdi ichanupane puba yawi haidine yaro. Puni kusi nang kana oidana ayapa saraklino. Masi numune. Hai, abo natusi waraune natradine chainaniko. Abungna. As yariba imaga chamani. Imasuni. Mana bane thektanarabanina talamanine. Memchana. Kaya dana yumune. Aturi bichanga changine. Abungdu wa makha taramda talladuna yum adudagi thokri. Memchadu amu makha taraklami. Hai, tangmambiya. Isa se migi namana sa changdana ne mahai jadu gado toshindana.
ꯃꯃꯥ ꯑꯩꯒꯤ ꯃꯤꯆꯪꯗꯅꯦ ꯆꯪꯗ꯭ꯔꯦ ꯅꯣꯏ ꯂꯋꯥꯏ ꯊꯋꯥꯏꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥꯗꯅꯦ ꯄꯣꯠꯁꯝ ꯇꯧꯁꯤꯟꯕ ꯑꯗꯣ ꯁ꯭ꯋꯥꯏꯗꯁꯨ ꯑꯃꯨꯛ ꯁꯟꯗꯣꯛꯄꯤꯔꯛꯂꯦꯅꯦ ꯍꯥ ꯊꯕꯥꯜ ꯏꯃꯥꯅꯅꯦ ꯑꯗꯨꯛ ꯌꯥꯝꯅ ꯈꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯃꯥꯁꯨ ꯊꯥꯏꯅ ꯄꯥꯕꯨꯡꯗꯅꯦ ꯃꯍꯩ ꯆꯥꯕꯒꯗꯣ ꯇꯧꯔꯛꯄ꯭ꯔꯣ ꯇꯧꯔꯝꯗꯧ ꯃꯥꯜꯂꯤꯅꯦ ꯋꯥꯉꯥꯡꯗꯣ ꯌꯥꯗꯦꯕ ꯍꯥꯏ ꯂꯋꯥꯏ ꯅꯨꯄꯤ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯏꯆꯥꯁꯦ ꯑꯅꯝ ꯍꯥ ꯆꯨꯔꯦ ꯅꯪꯗꯅꯦ ꯅꯄꯥꯝꯗ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯏꯪꯅ ꯑꯃꯨꯛꯇꯅꯦ ꯂꯩꯖꯍꯧꯒꯦ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯈꯟꯅꯩꯌꯦ ꯆꯩꯅꯩꯌꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗꯅꯦ ꯁꯟꯗꯣꯛꯄꯗ ꯂꯣꯏꯔꯦ ꯑꯩꯅꯦ ꯃꯥꯏꯒꯁꯨ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯊꯕꯥꯜ ꯍꯣ ꯏꯃꯥꯗꯧꯅꯅꯦ ꯌꯨꯝꯇꯥ ꯀꯩꯇꯥꯛꯄꯤ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯆꯗꯦ ꯏꯃꯥꯒꯤꯅꯦ ꯁꯥꯔꯩꯗꯅꯦ ꯈꯨꯔꯥ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯤꯅꯦ ꯅꯔꯟꯆꯠ ꯑꯗꯨꯅꯅꯦ ꯄꯥꯕꯨꯡꯁꯨꯅꯦ ꯋꯥꯈꯜ ꯁꯣꯏꯅꯥꯏꯔꯒ ꯂꯩꯔꯤꯁꯦ ꯌꯥꯝꯅ ꯋꯥꯠꯂꯤ ꯍꯌꯦꯡ ꯁꯤꯔꯝꯗꯥꯏꯗꯨ ꯐꯥꯎꯕꯅꯦ ꯉꯧꯔꯒ ꯁꯤꯗꯧꯔꯤꯕꯅꯤ ꯏꯃꯥꯗꯤ ꯍꯟꯗꯛꯇꯤ ꯊꯕꯥꯜꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯦꯝꯆꯥꯅ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯆꯤꯟ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯕ ꯊꯛ ꯈꯥ ꯅꯥꯏꯗꯕ ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡ ꯌꯥꯝ ꯀꯥ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯖꯤꯜꯂꯛꯑꯗꯤꯅꯦ ꯃꯤ ꯑꯐꯕ ꯑꯣꯏ ꯉꯁꯤꯃꯛ ꯅꯄꯥꯝꯗ ꯆꯠꯈꯤꯒꯗꯕꯅꯤ ꯑꯃꯨꯛ ꯍꯟꯅꯅꯦ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯟ ꯇꯥꯔꯛꯄ ꯌꯥꯕ ꯆꯠꯂꯣ ꯍꯟꯗꯛꯇꯤ ꯊꯕꯥꯜꯗꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯃꯆꯤꯟ ꯈꯨꯝꯂꯒ ꯃꯅꯤꯡꯒ ꯈꯟꯅꯔꯕꯁꯨ ꯃꯦꯝꯆꯥꯅ ꯃꯥꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ ꯀꯞꯅꯤꯡ ꯇꯧꯗꯨꯅ ꯑꯁꯣꯝꯅ ꯃꯅꯦꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯑꯩ ꯏꯃꯥꯅ ꯆꯠꯈꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ ꯆꯠꯈꯤꯅꯤ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅꯁꯨꯅꯦ ꯀꯧꯕ ꯂꯥꯛꯀꯅꯨ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅꯅꯦ ꯂꯥꯛꯀꯅꯨ ꯅꯪꯁꯨ ꯑꯁꯨꯝꯅ ꯊꯕꯥꯜꯗꯨ ꯃꯐꯤ ꯌꯣꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨ ꯄꯨꯈꯠꯇꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯕꯨꯡꯗꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯥꯗ ꯃꯧ ꯂꯧꯔꯨꯆꯣ ꯍꯥꯏꯅ ꯐꯣꯡꯅ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯎꯅꯤꯡꯂꯝꯃꯤ ꯁꯣꯝꯗ ꯊꯕꯥꯜꯒꯤ ꯃꯃꯥꯅꯁꯨ ꯊꯕꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅꯅꯦ ꯅꯍꯥꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯤꯒꯤ ꯅꯅꯦꯝꯄꯣꯛꯇꯣ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤꯅꯦ ꯀꯩ ꯁꯥꯔꯤꯁꯦ ꯃꯈꯣꯏꯅ ꯀꯧꯕ ꯂꯥꯛꯂꯁꯨꯅꯦ ꯆꯠꯂꯨꯅꯨ ꯋꯥ ꯂꯣꯏꯁꯤꯟꯅꯒꯅꯤ ꯏꯃꯥꯅ ꯅꯪꯒꯤ ꯏꯪꯈꯣꯜ ꯄꯤꯒꯅꯤ ꯃꯗꯨꯗꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ ꯏꯆꯥꯁꯤꯗꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯃꯧ ꯀꯧꯕ ꯆꯠꯄꯤꯅꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯃꯦꯝꯆꯥꯅ ꯑꯕꯨꯡꯗ ꯃꯧ ꯀꯧꯕ ꯆꯠꯅꯅꯕ ꯍꯥꯏꯕꯗ ꯑꯕꯨꯡꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯃꯥꯒ ꯈꯟꯅꯔꯒ ꯆꯠꯈꯤꯕꯅꯤ ꯑꯩꯅꯅꯦ ꯇꯥꯟꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯗꯤꯅꯦ ꯂꯧꯕ ꯆꯠꯄ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯏꯃꯥꯅ ꯑꯣꯏꯅ ꯆꯠꯂꯨꯆꯣ ꯑꯁꯨꯝꯅ ꯑꯕꯨꯡꯁꯨ ꯊꯩꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯤ ꯃꯆꯥꯅ ꯃꯃꯧ ꯅꯨꯄꯤ ꯀꯧꯕ ꯆꯠꯂꯨ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯃꯦꯝꯆꯥꯗꯨ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯕꯨ ꯃꯧꯗꯨꯕꯨ ꯀꯧꯕ ꯆꯠꯂꯁꯤꯔꯅꯦ ꯑꯩ ꯏꯀꯥꯏꯔꯦꯗ ꯃꯣꯏꯒꯤ ꯃꯃꯥꯡꯗꯅꯦ ꯁꯛ ꯑꯁꯤ ꯎꯠꯀꯗꯕ ꯑꯩꯅꯅꯦ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯁꯦ ꯄꯥꯞꯅ ꯌꯣꯝꯂꯕꯤ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯁꯨ ꯅꯨꯄꯥ ꯅꯨꯡꯁꯤꯕ ꯑꯗꯣ ꯎꯅꯤꯡꯅ ꯎꯕ ꯍꯦꯛ ꯐꯪꯗꯦꯗ ꯃꯇꯝꯗꯨꯗꯗꯤ ꯑꯩꯅꯅꯦ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯐꯜ ꯑꯗꯣ ꯑꯁꯨꯛ ꯊꯨꯅ ꯐꯪꯂꯛꯀꯅꯤ ꯈꯜꯂꯨꯗꯦ ꯑꯩꯅꯗꯅꯦ ꯉꯝꯒꯗꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛꯇꯗ ꯀꯌꯥꯗꯅꯤ ꯉꯝꯂꯛꯇ꯭ꯔꯕ ꯃꯦꯝꯆꯥꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯗꯕ ꯆꯍꯤ ꯑꯃ ꯐꯥꯔꯛꯀꯗꯧꯔꯦ ꯑꯕꯨꯡꯁꯨ ꯃꯃꯥꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ ꯈꯟꯅ ꯂꯣꯟꯅ ꯊꯕꯥꯜꯒꯤ ꯃꯄꯥꯝꯗ ꯆꯠꯄ ꯅꯠꯇꯅ ꯊꯕꯥꯜꯕꯨ ꯌꯨꯝꯗ ꯄꯨꯔꯛꯂꯝꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯦꯝꯆꯥ ꯑꯗꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯕꯗꯒꯤ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤ ꯃꯃꯧ ꯅꯨꯄꯤ ꯊꯕꯥꯜꯁꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯡꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯃꯕꯣꯛꯅ ꯎꯅꯤꯡꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯅꯤꯡꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯕꯨꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ